सोमदना जेकसु फजना थक्सिली फजना ngauthare ngasidi mahak ngasidi minai nubi ama leibase ngasidi ai oidaba yadre Jack yu phulda ngauraga ahing atheng baduda tuminna lai Juliet ki manakta sakhangdaba tuminna yengrari Jack ki matawaduda huran bagi tapta tawriba matawado sakhangdaba mapukningda khalli masigi angang asina asuk thenglaba kansida mana chalibase kataidano Juliet ki karamdanine chalibaside sakhangdraba yamathuna Jack ki manakta lai kataidano nanga sakadawribada Jack khangpre khangna kunano sakhangdaba ngasi phawba aidi nangi nasaktu udre ai ngasidi khanu aya pame chato sakhangdrabana nasado lepa phawba ngamdraba mali chango nangi kada hut nangam phawbra ha sakhangdrabana Jack pu machin mensilaga thangatlaga magi katamna puduna lakli sakhangdraba Jack pu magi phamungda thadaramlaga thuglai mapanda aduga thonglosili Jack ki kado mapana thoglaaba matung sakhangdaba Juliet ki kada yengsei adubu thongnau adudagi masak mataw yamna phajabi yengbada pukning huna phajaba mi ama haipet ukhibagum tawi sakhangdraba hush haujikido aigi mitnara jingnaba amaga loyana Juliet ki katamna kakhatkhi sakhangdaba somdana Rosie masado kapahimanbana waduna phamungda poptana tumli mairaba Rosie numit pangose chak pure wangang bangam boy ngamda boy hairakli mairaba amukasu makhatara tabro nangbo se mit pango chak pure dadagi chal Rosie mamitapna pangthoi mairaba chaklo thoktuna chak ilari Rosie bu masen marang oina urai masado Rosina yamatapna dada kaidawrake namito mairaba pirang ado sintharai tap tarari Rosie gi phaijupta Rosina dada kaidawrake hagotke tawjai ngamde bilu pirang su letana sintharai mairaba betudagi longna haiteki leimaida Rosie khanghaudana dada kanna lauduna mamit khangbang panglaga khangau hogolai nakanda makhada yengi adubu kanamata leiramde Rosina aigi mang oiraba mali he isor mangda phawba nogu phangaktraba aigi dadase hek wahali dako Rosie tapna amuk hiptaki bet aduda mairaba hatu changai chak paiduna ichal pure se phongphong saba chakni Rosie mairabagi matau uraga maithong makalamsei awaba maraktagi Rosie mairaba chakto phajana puthoi aduga tiffin aduda Rosie na sananaba haiduna totpiri Rosie mairaba da yingduna nokphe taujai thamoidadi henna awaba piri mairabagi matauna mairabana se ilake khara hogoluse haiduna Rosie bo monyum khalaga phamhali mairaba se yakatho Rosie mayakathoi tapna aduga chasili mairabana hawbrechan hawe dada yam hawe hi kapthorai Rosie mairaba Rosie na kapthorakpa aduda he kaidawre ichan kapade dada na inbase hainadrabo kaishu tawdi dada ai kaptiye khudit aduna taithui pirangdo Rosie asumna mairabana Rosie bu chak inbiri mairabana nangi guli hidak nungdo leiruki ke dada matam thingle hayeng leiro dada yade hidak guli chadradi pharoi ko ichan mairaba hidak leiba amuk chenthokhi Rosie mapukningde khanjai da nahakta aigi damak oijaramlabadi kayada aina nungaijagadaba adubu iswar mahangadi tamlamdraba mali ai dagi yumda sisake ko dada
ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯑꯩ꯫ ꯔꯣꯖꯤ ꯀꯞꯇꯨꯅ ꯍꯤꯞꯊꯈꯤ, ꯄꯤꯔꯥꯡꯗꯨꯅ ꯆꯦꯟꯊꯔꯤ ꯃꯤꯠꯇꯒꯤ꯫ ꯁꯣꯝꯗꯅ ꯁꯛꯈꯪꯗꯕ ꯇꯨꯃꯤꯟꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯀꯨꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯥ? ꯃꯥꯟꯗꯦ, ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯈꯤꯕꯕꯨ꯫ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯊꯣꯡꯅꯥꯎꯗ ꯖꯨꯂꯦꯠ꯫ ꯏꯃꯥ! ꯁꯛꯈꯪꯗꯕ ꯈꯨꯗꯛꯇ ꯑꯩꯅꯦ, ꯑꯩ꯫ ꯖꯨꯂꯦꯠ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯒꯤ ꯊꯣꯡꯅꯥꯎꯁꯤꯗ ꯍꯨꯔꯥꯟꯕ ꯁꯥꯗꯅ ꯀꯩꯗꯧ ꯂꯩꯔꯤꯕ? ꯃꯤ ꯑꯃ ꯂꯩꯈꯤꯕ ꯃꯥꯟꯕ, ꯑꯗꯨꯒꯤꯅꯦ, ꯁꯥꯎꯕ ꯌꯥꯗꯦ꯫ ꯃꯈꯥꯗ ꯆꯣꯡꯊꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ꯫ ꯖꯨꯂꯦꯠ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ ꯁꯛꯈꯪꯗ꯭ꯔꯕ ꯃꯥꯏꯈꯨꯝꯕ ꯅꯨꯄꯥꯗꯣ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯑꯗꯨ ꯂꯣꯏꯈꯤꯗꯨꯅ ꯑꯉꯥꯟꯕ ꯍꯥꯏꯕ ꯅꯣꯡꯗꯣꯜꯊꯛꯇ ꯅꯨꯃꯤꯠꯅ ꯃꯁꯦꯛ ꯃꯉꯥꯜ ナꯏꯅ ꯉꯥꯜꯂꯛꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯊꯥꯖ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯂꯣꯏꯁꯤꯟꯖꯩ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯐꯝꯃꯤ꯫ ꯀꯨꯏꯗ꯭ꯔꯦꯗ ꯑꯩꯅ ꯆꯠꯇꯣꯏꯁꯦ꯫ ꯑꯁ, ꯆꯠꯅꯤꯡꯉꯤꯗꯀꯣ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯗꯗꯥ, ꯏꯆꯜꯁꯤꯡ, ꯄꯥꯕꯨꯡ, ꯏꯃꯥꯟꯅꯕꯤ, ꯑꯃꯗꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯒꯤ ꯈꯣꯡꯒꯨꯜ꯫ ꯊꯥꯖ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ꯫ ꯖꯦꯝꯁ ꯀꯣꯔꯧ ꯏꯄꯥꯕꯨ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯅ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯇꯨꯂꯁꯤ ꯑꯀꯣꯏꯕꯗ ꯗꯨꯛ ꯕꯥꯔꯇꯤꯟ ꯊꯝꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯅꯥꯀꯟꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯂꯩꯔꯤꯕ ꯊꯥꯖꯕꯨ ꯎꯔꯨꯔꯦ꯫ ꯖꯦꯝꯁ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯖꯩ ꯊꯥꯖꯒꯤ ꯃꯅꯥꯛꯇ꯫ ꯖꯦꯝꯁꯅ, ꯀꯩꯗꯧꯔꯦ ꯊꯥꯖ, ꯀꯞꯄꯗꯤ? ꯍꯥ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ? ꯁꯦ, ꯀꯩꯗꯧꯔꯒꯦ? ꯄꯥꯈꯠꯅ ꯍꯪꯖꯩ꯫ ꯊꯥꯖ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯁꯠꯇꯩꯊꯣꯛꯆꯩ꯫ ꯀꯩꯁꯨ ꯇꯧꯗꯦ ꯗꯗꯥ꯫ ꯖꯦꯝꯁꯅ, ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯊꯥꯖ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯒ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯣ ꯑꯩ ꯈꯪꯉꯦ꯫ ꯊꯥꯖꯁꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ? ꯗꯗꯥ, ꯑꯩꯁꯦ ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ꯫ ꯗꯗꯥꯁꯨ ꯑꯣꯏꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯝꯕ ꯑꯩꯒꯤ ꯏꯆꯥ ꯂꯤꯂꯤꯁꯨ꯫ ꯍꯤꯍꯤꯛ ꯀꯞꯆꯩ ꯃꯃꯥꯏ ꯑꯗꯣ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯗꯗꯥ, ꯉꯁꯤꯗꯤ ꯐꯣꯡꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ? ꯏꯆꯦ ꯂꯤꯂꯤꯗꯣ ꯍꯤꯡꯂꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯗꯗꯥ? ꯖꯦꯝꯁ ꯊꯥꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯅꯆꯜꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯕꯗꯤ ꯍꯥꯏꯕꯤꯌꯨꯁꯦ ꯑꯣꯏꯅꯗꯨꯅ ꯍꯥꯏꯔꯤ꯫ ꯖꯦꯝꯁ, ꯂꯤꯔꯒꯦ ꯇꯥꯔꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯤꯂꯤꯒꯤ ꯋꯥꯔꯤꯗꯣ꯫ ꯊꯥꯖ ꯍꯔꯥꯎꯅ, ꯁꯦ, ꯍꯥꯏꯕꯤꯔꯣ ꯗꯗꯥ, ꯍꯥꯏꯕꯤꯔꯣ꯫ ꯑꯩ ꯇꯥꯅꯅꯕ ꯁꯦꯝ ꯁꯥꯖꯔꯦ ꯗꯗꯥ꯫ ꯃꯩꯔꯥꯕꯅ, ꯂꯤꯂꯤ, ꯂꯤꯂꯤ, ꯇꯥꯕ꯭ꯔꯣꯁꯦ, ꯇꯥꯕ꯭ꯔꯣ? ꯂꯤꯂꯤ ꯃꯤꯠ ꯄꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯅ ꯀꯟꯅ ꯀꯧꯔꯤ꯫ ꯄꯥꯛ ꯑꯗꯨꯗ ꯁꯤꯟꯊꯔꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯃꯩꯔꯥꯕ꯫ ꯃꯩꯔꯥꯕ ꯄꯤꯔꯥꯡꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯂꯤꯂꯤꯕꯨ ꯆꯤꯖꯦꯠ ꯀꯣꯟꯗꯨꯅ ꯄꯥꯛ ꯑꯗꯨꯗ ꯐꯝꯂꯤ꯫ ꯃꯩꯔꯥꯕꯅ, ꯅꯪ ꯗꯗꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯗꯗꯥꯒꯤ ꯂꯤꯂꯤ, ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ, ꯃꯤꯠ ꯄꯥꯡꯉꯣꯁꯦ ꯂꯤꯂꯤ꯫ ꯃꯩꯔꯥꯕ ꯀꯟꯅ ꯂꯥꯎꯔꯤ꯫ ꯂꯤꯂꯤ ꯅꯨꯡꯁꯤꯔꯕ ꯁꯖꯤ ꯃꯤꯇꯥꯒꯨꯝꯂꯕ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯗꯗꯥ, ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯃꯩꯔꯥꯕ ꯃꯃꯤꯠ ꯌꯦꯡꯊꯔꯛꯏ ꯂꯤꯂꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯀꯞꯄꯒ꯫ ꯃꯃꯥꯏ ꯃꯃꯤꯠꯇ ꯄꯪꯆꯨꯞꯇ ꯆꯨꯞꯄꯤ ꯂꯤꯂꯤꯒꯤ꯫ ꯂꯤꯂꯤꯅ, ꯑꯩ ꯗꯗꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯂꯣꯏꯌꯦ ꯗꯗꯥ꯫ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯗꯗꯥ꯫ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯂꯤꯂꯤ꯫ ꯃꯩꯔꯥꯕꯅ ꯂꯤꯂꯤꯕꯨ ꯊꯥꯡꯒꯠꯂꯤ꯫ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯂꯤꯂꯤ꯫ ꯑꯩꯒꯤ ꯀꯤꯠꯅꯤ ꯑꯅꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯔꯝꯂꯒꯦ ꯂꯤꯂꯤ꯫ ꯑꯩ ꯄꯥꯝꯗꯤꯌꯦ ꯀꯔꯤꯃꯇ꯫ ꯂꯤꯂꯤꯅ ꯌꯥꯝꯅ ꯇꯞꯅ, ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯤꯕ ꯈꯨꯗꯣꯜꯗꯣ ꯍꯜꯂꯒꯦ ꯍꯥꯏꯔꯤꯕꯗꯤ? ꯍꯤꯍꯤꯛ ꯀꯞꯂꯛꯂꯤ ꯂꯤꯂꯤ꯫ ꯃꯩꯔꯥꯕ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯂꯤꯂꯤꯕꯨ꯫ ꯁꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯤꯂꯤ, ꯅꯪꯅ ꯀꯞꯄ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯗꯤꯌꯦ꯫ ꯁꯦ, ꯖꯦꯝꯁ ꯂꯥꯛꯑꯅꯤ,
ꯆꯠꯂꯁꯦ. ꯂꯤꯂꯤꯅ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ. ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃ ꯁꯤꯈꯤꯕꯅ ꯐꯩꯌꯦ. ꯅꯪꯗꯤ ꯃꯇꯤꯛ ꯃꯉꯥ ꯂꯩꯔꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯔꯨ ꯆꯪꯂꯕ ꯃꯤꯅꯦ. ꯃꯩꯔꯥꯕ ꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯣ. ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯆꯩ ꯂꯤꯂꯤꯒꯤ. ꯂꯤꯂꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯗꯗꯥ ꯅꯨꯡꯁꯤꯕ. ꯃꯩꯔꯥꯕ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯁꯦ ꯑꯃꯨꯛꯀ ꯀꯧꯔꯛꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ. ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯂꯤꯂꯤ. ꯂꯤꯂꯤ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ. ꯗꯗꯥ ꯑꯩꯒꯤ ꯗꯗꯥ ꯅꯨꯡꯁꯤꯕ. ꯃꯩꯔꯥꯕꯅ ꯌꯥꯝ ꯀꯟꯅꯅꯦ ꯅꯨꯡꯁꯤꯅꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯣ. ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯕ. ꯊꯃꯣꯏ ꯄꯥꯏꯊꯣꯛꯈꯤꯒꯦ ꯇꯧꯋꯦꯕ. ꯂꯤꯂꯤ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯇꯪ ꯇꯧꯔꯛꯏ. ꯃꯩꯔꯥꯕꯒꯤ ꯐꯥꯒꯤ ꯑꯗꯨꯗ ꯗꯗꯥ ꯅꯪꯀꯣ ꯑꯣꯏꯅꯗꯨꯅ ꯈꯨꯇꯨꯝꯕ ꯊꯕꯥꯛꯇ ꯁꯨꯖꯔꯤ ꯃꯩꯔꯥꯕꯒꯤ. ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯌꯨꯝꯇꯝꯅ ꯂꯥꯛꯂꯤ. ꯃꯩꯔꯥꯕꯗꯤ ꯖꯦꯝꯁꯀꯤ ꯃꯇꯧ ꯎꯅꯤ ꯈꯟꯕꯗ ꯏꯃꯨꯡꯗꯒ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ. ꯋꯥꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯂꯤꯂꯤ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯖꯔꯤ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ. ꯒꯤꯌꯔ ꯄꯥꯏꯔꯤꯕ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤ ꯇꯞꯅ. ꯃꯩꯔꯥꯕ ꯄꯤꯔꯥꯡ ꯑꯗꯣ ꯈꯨꯠ ꯅꯥꯝꯃꯅ ꯇꯞꯅ ꯇꯩꯊꯣꯛꯏ. ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯂꯤꯂꯤ? ꯑꯗꯨꯝ ꯇꯥꯅꯤꯡꯗꯨꯅ ꯍꯪꯂꯤꯕꯅꯤ ꯃꯩꯔꯥꯕ. ꯂꯤꯂꯤꯁꯨ ꯇꯞꯅ ꯈꯨꯝꯃꯛꯏ. ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯊꯤꯕ ꯐꯪꯂꯔꯣꯏꯌꯦ. ꯑꯩꯒꯤ ꯊꯃꯣꯏꯗ ꯗꯗꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ. ꯃꯩꯔꯥꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯅ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯤ. ꯁꯣꯝꯗꯅ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯊꯥ ꯁꯥꯅ ꯖꯦꯝꯁ. ꯃꯤꯂꯨ ꯄꯤꯔꯥꯡꯁꯨ ꯈꯥꯡꯕ ꯉꯝꯗꯅ ꯁꯤꯟꯊꯔꯤ. ꯃꯩꯔꯥꯕ ꯂꯤꯂꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ. ꯃꯩꯔꯥꯕ ꯂꯤꯂꯤꯕꯨ ꯄꯝꯗꯨꯅ ꯄꯨꯗꯨꯅ ꯊꯥꯡꯗꯔꯛꯏ ꯒꯥꯔꯤꯗꯒꯤ. ꯖꯦꯝꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯔꯤ. ꯄꯤꯔꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯄꯣꯞ ꯄꯣꯞ ꯇꯥꯔꯔꯤ. ꯃꯩꯔꯥꯕꯗꯤ ꯖꯦꯝꯁꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ. ꯖꯦꯝꯁ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕ ꯃꯆꯟꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯅꯥꯟꯕꯤꯔꯤ. ꯗꯗꯥꯒꯤ ꯂꯤꯂꯤ. ꯂꯤꯂꯤꯁꯨ ꯗꯗꯥ. ꯃꯆꯤꯟꯗ ꯃꯥꯁꯨ ꯇꯞꯅ ꯁꯣꯟꯖꯩ. ꯖꯦꯝꯁ ꯃꯃꯥꯏ ꯊꯛ ꯂꯩꯊꯣꯔꯛꯏ. ꯃꯩꯔꯥꯕ ꯅꯪꯅ ꯌꯨꯝ ꯏꯪꯈꯣꯜ ꯃꯌꯥꯝ ꯂꯩꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ. ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯅꯍꯥꯛ ꯑꯃꯨꯛ ꯅꯥꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯜꯅ ꯃꯍꯥꯛꯀꯤ ꯀꯌꯥꯠ ꯑꯅꯤꯃꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯤꯕ. ꯀꯞꯇꯨꯅ ꯂꯥꯎꯏ ꯖꯦꯝꯁ. ꯑꯃꯨꯛꯁꯨ ꯑꯉꯥꯎꯕꯒꯨꯝ ꯅꯣꯛꯂꯤ. ꯑꯗꯨꯒ ꯈꯦꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯌꯦꯡꯉꯣ. ꯆꯤꯝꯕꯥꯜꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯃꯅ ꯅꯪ ꯄꯟꯕ ꯌꯥꯗꯕ. ꯅꯍꯥꯛꯅ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯃꯁꯥꯒꯤ ꯀꯌꯥꯠꯄꯨ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯄ. ꯗꯗꯥꯒꯤ ꯂꯤꯂꯤ. ꯅꯍꯥꯛ ꯂꯩꯕꯒꯤ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯕꯅꯦ. ꯅꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯃꯩꯔꯥꯕ ꯂꯤꯂꯤꯕꯨ ꯊꯝꯃꯤ ꯃꯈꯥꯗ. ꯑꯃꯨꯛꯁꯨ ꯖꯦꯝꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯑꯩ ꯈꯪꯗꯕ ꯑꯁꯦꯡꯕꯅꯦ. ꯑꯩꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯌꯥꯔꯝꯃꯣꯏꯌꯦ ꯏꯇꯥꯎ. ꯑꯩ ꯁꯤꯖꯈꯤꯒꯦ ꯈꯟꯒꯅꯤꯌꯦ. ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯩꯔꯥꯕ. ꯃꯩꯔꯥꯕꯅ ꯑꯩꯁꯦ ꯂꯥꯜꯂꯕ꯭ꯔꯥ ꯏꯇꯥꯎ? ꯖꯦꯝꯁ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯏ. ꯇꯞꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯣ ꯄꯤꯔꯥꯡꯇꯅ ꯄꯨꯡ ꯂꯨꯞꯄꯦ. ꯂꯤꯂꯤꯗꯤ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯩꯔꯥꯕ ꯑꯃꯗꯤ ꯖꯦꯝꯁꯀꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯖꯦꯝꯁ ꯁꯥꯎꯅ ꯂꯥꯎꯔꯛꯏ. ꯑꯩꯒꯤ ꯏꯆꯜ ꯑꯁꯦ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯦ. ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤꯌꯦ. ꯖꯦꯝꯁ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯅꯝꯃꯛꯏ. ꯑꯦꯝ ꯇꯧꯔꯛꯏ ꯃꯩꯔꯥꯕꯗ. ꯂꯤꯂꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ. ꯗꯗꯥ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯃꯍꯥꯛꯄꯨ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯄꯤꯔꯝꯃꯣ ꯗꯗꯥ. ꯂꯤꯂꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯕꯨꯡꯗ ꯍꯥꯏꯖꯔꯤ. ꯖꯦꯝꯁ ꯃꯈꯨꯠ ꯑꯅꯤ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯝꯂꯤ ꯅꯣꯡꯃꯩ ꯑꯗꯣ. ꯁꯤꯟꯊꯔꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ.
ꯖꯦꯝꯁꯅ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯏꯊꯣꯡꯒ ꯇꯞꯅ ꯅꯥꯟꯖꯩ꯫ ꯏꯆꯜꯒꯤ ꯀꯤꯠꯅꯤ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯈꯤ꯫ ꯂꯤꯂꯤ ꯃꯃꯥ ꯅꯣꯟꯊꯔꯝꯕꯗꯒꯤ ꯅꯣꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯃꯕꯨꯡꯗ ꯌꯦꯡꯖꯩ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯆꯦꯟꯊꯔꯛꯏ꯫ ꯖꯦꯝꯁꯅ, ꯅꯍꯥꯛꯀꯤ ꯅꯕꯨꯡꯅꯦ ꯑꯩꯁꯤ ꯂꯤꯂꯤ꯫ ꯃꯆꯜꯅ ꯋꯥꯔꯕꯗꯤ ꯃꯕꯨꯡꯅ ꯍꯣꯠꯅꯒꯗꯕꯅꯦ꯫ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯉꯥꯡꯂꯤ꯫ ꯖꯦꯝꯁ ꯃꯩꯔꯥꯕꯗ ꯌꯦꯡꯉꯛꯄꯗꯗꯤ ꯃꯩꯔꯥꯕ ꯆꯦꯟꯁꯤꯜꯂꯤ꯫ ꯂꯤꯂꯤ ꯌꯥꯝꯅ ꯇꯞꯅ, ꯗꯗꯥ꯫ ꯖꯦꯝꯁ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ꯫ ꯖꯦꯝꯁ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯆꯩ꯫ ꯍꯥꯏꯕꯤꯌꯣ, ꯂꯥꯛꯄ ꯇꯥꯖꯍꯧꯗ꯭ꯔꯦ, ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯃꯩꯔꯥꯕ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ, ꯀꯩ ꯇꯥꯛꯄꯤꯒꯗꯕ? ꯅꯨꯄꯥ ꯑꯗꯨꯅ, ꯃꯥꯒꯤ ꯆꯦ ꯑꯃ ꯌꯥꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯣ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯝꯁꯇ ꯆꯦ ꯑꯗꯨ ꯄꯤꯔꯦ꯫ ꯁꯥꯏꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨꯕ, ꯐꯪꯉꯦ ꯍꯥꯏꯕꯒꯤ꯫ ꯖꯦꯝꯁ ꯁꯥꯏꯟ ꯇꯧꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ꯫ ꯃꯤꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯖꯦꯝꯁ, ꯍꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯖꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯊꯥꯖ ꯐꯣꯟ ꯄꯥꯏꯈꯠꯂꯤ꯫ ꯍꯣꯏ, ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ꯫ ꯖꯦꯝꯁ ꯊꯥꯖꯗ, ꯀꯩꯗꯧꯔꯦ ꯊꯥꯖ? ꯗꯗꯥ, ꯑꯔꯖꯦꯟ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯣꯐꯤꯁꯇ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯗꯗꯥ, ꯑꯗꯣ ꯍꯣꯔꯦꯟ ꯂꯤꯕꯤꯌꯨꯀꯣ꯫ ꯍꯣꯏ, ꯂꯤꯒꯦ, ꯆꯠꯂꯨꯔꯣ꯫ ꯊꯥꯖ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯖꯦꯝꯁ ꯊꯥꯖꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯋꯤ꯫ ꯊꯥꯖ, ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯆꯜꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯖꯦꯝꯁ ꯑꯃꯨꯛꯁꯨ, ꯑꯣ, ꯉꯁꯥꯏꯒꯤ ꯆꯦꯗꯨꯅ ꯀꯩ ꯑꯣꯏꯕꯖꯥꯠꯅꯣ? ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯆꯦ ꯑꯗꯨ ꯁꯦꯒꯥꯏꯗꯨꯅ꯫ ꯖꯦꯝꯁ ꯆꯦ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡ ꯍꯔꯥꯎꯖꯩ꯫ ꯍꯔꯥꯎꯕꯒꯤ ꯄꯪꯈꯩ ꯂꯩꯇ꯭ꯔꯦ꯫ ꯖꯦꯝꯁꯅ, ꯑꯩꯒꯤ ꯏꯇꯥꯎꯕꯣ, ꯅꯨꯡꯉꯥꯏ, ꯃꯅꯤꯄꯨꯔꯗ ꯇꯥꯔꯒꯗꯕ ꯄꯣꯁꯇꯤꯡꯁꯨ꯫ ꯍꯔꯥꯎꯅ ꯌꯦꯡꯖꯩ ꯆꯦ ꯑꯗꯨꯗ꯫ ꯊꯥꯖ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯗꯗꯥ, ꯃꯅꯝ ꯅꯝꯕꯤꯔꯣ, ꯑꯩ ꯆꯠꯂꯒꯦꯁꯦ꯫ ꯍꯣꯏ, ꯁꯦ꯫ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯈꯨꯠ ꯆꯤꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗꯅ ꯂꯟꯆ꯫ ꯊꯣꯏꯕꯤ, ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯂꯝꯉꯥꯡ ꯂꯝꯖꯤꯟ ꯊꯤꯕ ꯈꯪꯗꯕꯁꯦ ꯌꯥꯝ ꯂꯥꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯑꯣꯐꯤꯁꯔ ꯀꯌꯥ ꯍꯥꯠꯄ ꯍꯧꯔꯛꯂꯦ, ꯑꯃꯗꯤ ꯑꯣꯐꯤꯁꯔ ꯀꯌꯥꯕꯨ ꯐꯨꯕ ꯅꯩꯕ ꯑꯣꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯊꯣꯏꯕꯤꯅ, ꯌꯦꯁ ꯁꯔ꯫ ꯂꯟꯆ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯪꯅ ꯃꯈꯣꯏ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯕꯨ ꯀꯩꯗꯧꯗꯨꯅ ꯂꯩꯒꯦ? ꯊꯣꯏꯕꯤꯅ, ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯍꯟꯅꯕ ꯇꯧꯖꯒꯦ ꯁꯔ꯫ ꯂꯟꯅ, ꯌꯥꯝ ꯊꯨꯅ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯅꯅꯕ ꯍꯣꯠꯅꯧ꯫ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯍꯟꯒꯅꯨꯅꯦ꯫ ꯐꯅꯤ ꯁꯔ꯫ ꯆꯠꯂꯣ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯥꯖ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯔꯦ꯫ ꯔꯣꯖꯤꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯇꯨꯅ ꯂꯩꯔꯦ꯫ ꯗꯗꯥ, ꯉꯁꯤ ꯅꯠꯇ꯭ꯔꯥ ꯏꯆꯦ ꯊꯥꯖ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ? ꯃꯩꯔꯥꯕꯅ, ꯉꯁꯤꯅꯦ, ꯂꯥꯛꯇꯤ ꯂꯥꯛꯑꯝꯃꯅꯤ꯫ ꯂꯧꯕ ꯀꯅꯥꯝ ꯊꯥꯗ꯭ꯔꯕꯣ ꯗꯗꯥ? ꯊꯥꯗ꯭ꯔꯦ, ꯂꯥꯛꯆꯔꯅꯤꯗ, ꯃꯥꯒꯤ ꯁ꯭ꯀꯣꯔꯠꯅ ꯊꯤꯟꯖꯔꯛꯀꯅꯤ꯫ ꯔꯣꯖꯤ ꯌꯥꯝꯅ ꯉꯛꯅ, ꯏꯆꯦꯒꯤ ꯁ꯭ꯀꯣꯔꯠꯀ ꯂꯩꯔꯕꯣ? ꯃꯩꯔꯥꯕꯅ ꯔꯣꯖꯤꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯏꯆꯦ ꯊꯥꯖꯗꯣ SP ꯑꯣꯏꯅ ꯄꯨꯔꯗꯧꯅꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤ꯫ ꯔꯣꯖꯤ ꯍꯔꯥꯎꯅ, ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯗꯗꯥ꯫ ꯏꯆꯦꯅ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯄꯗꯣ ꯌꯥꯝ ꯄꯛꯆꯒꯗꯕ ꯃꯥꯜꯂꯦ, ꯌꯥꯝ ꯐꯖꯔꯝꯒꯅꯤꯀꯣ? ꯃꯩꯔꯥꯕꯅ, ꯍꯣꯏ, ꯐꯖꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯦꯠ ꯊꯤꯜꯂꯛꯏ꯫ ꯃꯩꯔꯥꯕ, ꯀꯅꯥꯅꯣꯅꯦ, ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯊꯤꯜꯂꯛꯈ꯭ꯔꯦꯗ, ꯇꯞꯅꯒ ꯊꯤꯟꯗꯦꯅꯦ꯫ ꯃꯩꯔꯥꯕ ꯁꯨꯃꯥꯡꯗ ꯔꯣꯖꯤꯕꯨ ꯊꯅꯝꯂꯒ ꯊꯣꯛꯈꯤ ꯃꯆꯤꯟ ꯇꯨꯝꯊꯣꯛꯇꯨꯅ꯫ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯩꯔꯥꯕ, ꯀꯅꯥꯝ ꯂꯩꯇꯦꯅꯦ, ꯑꯉꯥꯡ ꯃꯊꯣꯡ ꯆꯥꯗꯕꯅ ꯂꯛꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯏ ꯀꯥꯔꯛꯇꯅꯀꯣ꯫ ꯃꯅꯤꯡꯗꯒꯤ ꯊꯥꯖꯅ, ꯌꯥ! ꯃꯩꯔꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯒꯦꯠꯇ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯊꯥꯖ ꯃꯩꯔꯥꯕꯒꯤ ꯃꯇꯧ ꯎꯔꯒ ꯁꯤꯊ ꯅꯣꯛꯂꯤ꯫ ꯃꯩꯔꯥꯕ ꯊꯥꯖꯒꯤ ꯃꯇꯧ ꯎꯔꯒ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯄꯤꯔꯥꯡꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯊꯥꯖꯅ,
Dada, kapkano. Se, kapkano ba? Ay laabane. Ngasidi, dadana kay kapino. Mayrabagi pirangdu taythokpi. Mayraba, kapdeda. Ngasi ay nasinthariba pirang ngasidi. Nungaybagi pirang ne, thaza. Yare se, ay naharaw na laaga amok na emotional ga islano. Lao chang na se, ay pabung angangay da uning manayadriba. Mayraba na, lao chang na se. Tap na haizay, asum na makoy ani changai. Thaza, Rosie phamdu na layba ubada chinsili. Adubu manak iromdayda khanglep-lepi. Machinda nungsina sonjay. Ichegi Rosie,